ngarang mangkhiba begagi mi taragi manungda belen koba amaga keso koba amaga yummai sakpa amagi manungda sina fangle aduga RK koba amana hingna fangle hojik ki pawni hojikta asiba singdu fangle mi taret fangdri angang amana hairakpa pawgi matung ina imung amagi mama macha yauna miyoi taruk amadi kuki singna farga pukhiba uhawi hai atopa miyoi amaga punna mi taret thiba khangdri maka satharakpa oina atopa mafam singdagi phangba paw amagi matung ina mi tara mangkhiba aduda mari di sina fangle tarukna hamarna faduna pusinkhre ayambana nupini haibagi paw phongnarakli maka satharakpa oina ngarang jiribangki mangkhiba miyoi tara sing adugi listing adudi ahanbada Yurembam Rainy Devi sahi humputharu wife of Y Navakishore sahi 78 years ani shubada Laisam Haitembi Devi sahi kungamanga wife of El Herojit Singh sahi nifumanga ahum subada El Sunkhingamba Singh son of El Herojit Singh mari subada El Lamnganba Singh son of El Herojit Singh mari subada Telem Thoibi Devi sahi kuntra taruk subada Ti Thasamanbi Devi sahi nipan taret subada Laisam Borel Singh sahi humfumdoi nipan subada Oinam Thanglen Singh sahi nifumanga mapan subada Maibam Keso Singh sahi humdrama thoi tara subada Devan Rajkumar Singh sahi humfuga mari ni hairi hariba mangkhiba miyoi tara asigi manungda serial number 8 leriba Laisam Berel sahi humfumdoi amadi Maibam Keso sahi humdraga mathoi ahal ani asidi mainungda sina phangle hairi amasung makha sathar paw amo oina khangabokta leiba third IRB gi kem da leiba BSF na nongmai kapthorakpodagi Maruti 800 ama sok lei laibok fabadagi asok apandi yahovdre hairi How? Si Thamoise. Ima police station da lagi. Sokpan kana yaw jiba. Nipa mari masina phange. Nipi taro mahing na mangre. Adagi karongi dukan mayam du loy na may nitum na chakre ko yukta ngayon. Nupa mari si kana ojuno. Nang khangada ke soka goma barel ko goma ani hindi masakang jay. Nupi kya na hingna pugi pataro. Nupi taruk to. Rani na macindagi hotel thambado. Adagi masan nupi ani masu hum maga rani ga moy taruk. Moy si treba. Moy de loans ta pugre hari ba. Berani. Ima yum de leyen troja. Koy yung do ngayon gari ani sakre. Tamoran jiti. Anta moran dis laye magi gari masado susaka. Mo ya hari na gari susaka. Siya bi hen macang jalak pro. Sanggan ba si mo heta ne ya. Siya pe bangkar ani ne belai ta khangbra. Siya pe bangkar ni je mo auto di pan man chong thora ga heta raung percent thamba mo je. Siya pe sunje ko sala thame dana. Aduga mo kun sa ne na ne pari na lepaga karung je pada mamai unjan awangon ba group na awangon da kapa makha on bakang mun makha da kapa dan ado de mai jelo en sak thupani ade siap ne mo hat ba aw na mi te hat mo na ba Ima wa yajik lai je moy puthong na ba kem hona de. bana na putho Ji rom da thaidok pai wari kem letra bro ba. wari sana gong khang de mi thi baga potai mi si ba thi baga kana karke khanari no khang de police laite RBC laite amani laite ka do ba Bira mon le bro da. mo ka do sa khang khang de mi si ba pu ba ye apa la na mem thong na gari Ba mai pau lo ya ba nge do. Pau phao.